lamlai AC ki thana pokpida kuki militant singna lan loidri haiba khangan ba matagum nongmai round kaya kapsilakre khunja sing siba ngairibra haina lengakta pendaba wafum kaya thamnarakre Mizoram ke Chief Minister Lalduhomana US ke Indianapolis cha pangthokiba thauram amada Chin Kuki Jo Singh Oiba Tonganba Leibak Ama Sembagi Apamba Fongdoklubadagi Maikai Kayadagi Wahang Kaya Hangnarakli Lambi Semba Hauramlaga Lefkhibagi Mayokta Miyamna Imphal Yaripok Lambigi Saruk Oiriba Wangkai Kaitil Asangbidagi Konung Mamang Yoba Lambi Thingzinkre Amadi Manipur Police na makata na tibo humbagi thabak chathabada Bishnupur District ki mafam anidagi yamlaba khusukulai kya fagat pangamkre Churchampurda yu sungfam ama thugaiduna mangankre Kurumjare ISCOM News Meng Tabire Punamakbu Kherdari Bamna Taramna Okchari Hojik Pau Santona Pizari Imphal East District ke Lamlai AC ke manung chana laidiba thamna pokpi mayai leikai da ngasi ayu kuki militant singna yumlakta nongmai kapsilaktuna lan loidri haiba khanghan ba matagum miyamda nahona na kai haurakre pawasina hai thodok asinga se ayu pung marirom tarakpada thamna pokpi uyok ching hairaga khangnaba hojikna kuki militant singna loksinduna leikraba mafam asidagi thamna pokpi gi yumlakta nongmai round kaya kapsilakkibani haide Nongmai kapsilakpa aduda yum anida nongmai maruna panki khul asige ngangom tampak chahi humfutra nithoi mapuroiba ngangom rasigi yumda nongmai na faujilaktuna yum adugi famungda fauduna chathi haire yum adugi ahalde maira paibi oina ahing yarek pathokpana asok apandi yahode thaudok asiga mari leinana khul asida laren lakpam pramokobi ahal amana fungdorakpada Kul asida haukiba numit kharani asida kuki militant singna nongmai kapsilakpa ase ngasigi thodok asi tharaga mangarak sure yumda ahing tumba fangdana ahing yarek liba ase chahi ani farakle khul asigi miyam kham thengna awaba mayoknare lawlokpagi matam oirakpana kari thokadage khanbada awaba oire Labukta thabak subasu ayuki pung 10 dage pung 3 faubagi manungda thabak subiyu hairakpa ase miyamda hena khudong chadaba mayokna hale Ahing tumdaba makai maira paibi thokluraga nungsa sagalakpa matamda labukta thabak su hairiba ase chumlibra Khunja Singh ase siraba kandata kuki militant Singh takthokani hairiba Security Force thamgani haina lengakna fongdokiba ado masira haina hangladuna miyam kham thengna ware kuki militant Singh nongmai kapsilakpada lengaki maikaidagi karimata haidana leiriba ase karigi no haina hangladuna pendaba wafam kaya fongdorakli Ngarang may nahatagi thaji da kapiba nung may je moy na ngarang ga nahan ga mangarak suri mamanglom dagi natraga maningom dagi ado karigumba da akoy na masida akoy na ngasi bahugda leira iba je chahi ani farak ka dora baje isu macha do pure haraga ichage da kayama koy chelu baje migi mayimda sum laibe yadam na koy hanjalla e haraga sida da maira paibi da thoi baje akoy na tumdi chahi ani mu Fajalakadorabani, Ishudo Puraga. Masida, Manninga Ladiba, Akoigi Zida Ladiba, Istepotna Ju, Mayandina Joloina Ubi, Akoi Manning Zida Lave, Games had an Manning Ching the Lady, Adu Narang, Masida Kapsala even no maze. She idom Sawagi Zidani, idom Sawagi, come my dog, Asida Quina Tumam Bataragadi. Pamung that tar, even no Maruje, quit Tumam Bataragadi, is had a palo, Draco Mera Baby Topagi, Palhogdabani. Asibu akoigi moini ha hairu ragana lamok kapani hai akoigi phamung jibu lamok lai phamla haiba khoina hajaningi je adu akoi adui matik ware hujik lau sing pumba matamju police na hai sabai na hai pung 10 dagi hena kumbi ganu pung 10 matung da kumu hai ngai tana simai jum kapak pa jida koi je ware lai bam jabam khangdre halamuna solonda ngai tana kapam me
ana tum jinglonda hojina asongi to karaga sigi maning jingji da mukape jomno ngalam dai khodingi kape hoje numi humni mari ni sujalla ada ko lai bam jabam kang de wa bai de sibu hena wa ni ngai lai tre ba ko ji numi tegi pi joro joro taraga smai jum khang na dum lai re ha ba ko ji hoje hoje talga ichana suraga charaga lai ba ko ji jo moji subham khang dre de nom bam jo khang dre kari na ba ko na sida hingdori je ko ji wa re ha ba ni de lau kumme hoje ti hangai pung manga taruk ta karam badana hojikti apung ahum da kar akoi ju yang ware adagi kum baju nganna kum ba ya na hawai di ayuk nga ta maming e chakraga yam khawna raga lak pane ba hojikti noma ge kitang churu raga loire pungjing lai re ba hojikti lau kum baje yum ji aina ani chaban ta le de moi mari de mama ne mapa ne moi angang ani ji mane lai bane ba ada yum mathak ki da kang lang tor ko ji moi je da khoi jani ba je na nei mapa na thona si da pu thora pane ba si da lai yona aduga moina se thamamaga hojiki marudu kadonda tagi yenge changba phamungda leirambaneba bongbong sagai leirame haiba phamungjida athaiba de amana sida hore de hore ji kadon chakibno kangdra ji de hai phawdo chakiba male hai naiba ani thona hobanina phawdo pham leibanina gyan da dreba मिजोराम के चीफ मिनिस्टर लालू होमाना होकिबा सेप्टेम्बर की तांग मरीदा यूएसए के इंडियानापोलिस पांगथोकिबा थौरम अमदा ट्रेन कुकी जोगे तोंगान बलेबाग अमा सेमबगी अफा अपाम्बा फोंदोकिबा मायोक्ता गवा क्रॉनिकल्स एंड इक्यूज के फाउंडर एंड EIC ओइरिबा सावियो रोड्रिक्स ना वहंकया हंगलकले रोड्रिक्स ना होकिबा तांग अहुमदा महाके एक्स हैंडल दा थागलकिबा पोस्ट अमदा चीफ मिनिस्टर लालू होमाना USA दा थमकिबा वारोल अदु पल्लदुना NDA लेंगाक असिना मखोइगी सिटिंग चीफ मिनिस्टर अमना मिरम दा चटलगा इंटरनेशनल फोरम अमदा तोंगान बलेबाग अमगी वाफम थमकिबा अदु लेंगाक असिना करिमता खंगौद्रबरा हाइना हंगबगा लोइनना चीफ मिनिस्टर लालू होमाना महाके वारोल अदुदा थमकिबा क्रिश्चियन नेशन अमा सेमबगी अपाम्बा फोंदोकिबा अदु चपचाबा वाहनथोक करिनो हाइना हंगली लोइनना मणिपुर अमदि मिजोराम असे इंडिया की स्टेट सिंग नत्रबरा हाइबगे अचौबा वाहंग अमसु हंगलकले लंबी सेंबा हौरमलगा लेफ्टखिबगी मायोक्ता मियामना इम्फाल यारिपोक लंबी की सरुक ओइरिबा वांखै कैथल असांगबीदगी कोनुंग ममांग यौबा लंबी खुदक्तगी थिंगजिनख्रे नुमित तरानिगी मनुंगदा मतमगा चुनबा मवोंगदा लंबी सेमद्रबदे मतम कक्तना लंबी थिंगजिलगनी हाइना चेक्सिन वारोल थमलकले हाइरिबा लंबी मतेक असे वांखै कैथल असांगबी नुपी मरुफ के इमा इबेल सिंह थोरक्तुना खुदक्ता थिंगजिनखिबनी लंबी थिंगजिनबगी खोंजंग गमरी लेनना वांखै कैथल असांगबी नुपी मरुफ के जनरल सेक्रेटरी हाइसनाम सुलेखाना हाइखिबदा लंबी मतेक असे सेमलिबनी हाइदुना था खरगी ममांगदा थबक हौरमलगा तुमिना लैसिनख्रे उफुल यावबा नुंग खरा थारंबगी हाना यादबना मियामदा चथोक चसिंदा चाउना अकाइबा खुदोंग चादबा मायोकनहले मरु ओइना वांखै हाई स्कूल दा तमलिबा माहेरोय अमदे अकोइबदा लैरिबा मियामदा हक्सेलगी ओइबा खुदोंग चिबा कया थोखले लैंगाकना लंबी सेमगनी हाइना थाजबा पीरगा तुमिना लैसिनबगी हैनबी तोकपियु नुमित तरानिगी मनुंगदा मतम का चुनबा मवोंगदा लंबी सेमद्रबदे मतम कक्तना लंबी थिंगजिलगनी हाइबा चेक्सिन वारोल थमकी सोरोक्सी कोइलास थाबा होबिरमगा थामगनि हारगा अनि फाजलकवा सिदा हौजी अइंगा ओनर अब मतम सिददी उफुन्ना लंबी चथोक चथिनदसु नुंगाइत्रे अदुगी मथक्ता अकोइबदा लैरिबा प्रजासिंग अनाए यावरे अदुगा स्कूलदा लाइक तमजरिबा आंगांसिंगसे नादना लोक लाइहौ तौदना स्कूल काबा ngamdre maram aduna ngasi अखोइना लंबी सि थिंगजबनी गवर्नमेंट की साइड अखोइना वाकचबनी अदुना करिगुंबा लंबी सि नुमित तरानी होकी मनुंगदा अथुबदा सेंबियु सेंबिदबा तारगदी अखोइ नुमित तरानी की मतुंगदा अकनबा खोंजंग चंगसंजरगनी मदुदा फतनुंगदा थोलाअबदी अफबहत दायित्व पुनमक ngasi अखोइगी गवर्नमेंट ना रिस्पांसिबिलिटी लौबिगदबनी हाइजन मणिपुर पुलिस अमदे सिक्योरिटी फोर्स की कांगबुना लेप्तना चथरकपा खोंगथांग अमा ओइना ngarang ching amadi tampaka lonaba mafam singda thiba humbagi thabak chathaki ngarang chathaki ba search operation amada Bishnupur district ki Aigijang village amadi uyok naladagi security force na yamlaba khulai kya fagat pangamkre fagalaba khulai sing adudi SLR rifle amar
sniper rifle ama, ball action rifle ani, ahangba magazine amaga konana 9mm pistol ama, ISE number 36 grenade manga, kapayariba nongmai maru taranipan, wood pershing tear smoke cell ahum, anti-riot rubber bullets mari, tear smoke cell ahum, tear smoke cell soft nose manga, stun grenade ani, tear smoke grenade ani, WT set ama, amadi bulletproof jacket ahumni, nakalamaromda ngarang chathakiba atopa operation amada Manipur police ke kangbu amana Churchampur gi ke Wangfai village ta leiba LFC indak yungau sungfam ama thengnabadagi yungau sungbada sijanaba polam sing adu tugaiduna manghankre yu sungfam aduga mari leinaba miyoi ani amaso fabangamkre makoidagi four wheelers ama yungau liter lising amaga chamanga amadi Vier Ken chamanga so fagat ki haina police tagi fangba pau amana khangalakle Manipur lenga ki fisheries department na hianga yinini panba ningol chakau baga mari leinana pangto kiba nifu manga suba fish fair cum fish craft competition lising ani kun marigi makuk mathang ta kraba sing ming lau thokre Imphal West ke lafufa tera dagi salam lokendro na fish fair asida nga kilo lising nifu humdoiga chatret ka humfu manga puthok naitom kanglufta nga khwaidagi yamna puthok kiba ngami oikhibata natana yelho nga kilo Lising mapan ga chatreka kuntra manga puthok tuna yelho nga khwaidagi yamna puthokiba miyoisu oiki Bishnupur district ke Khordak tage Ningthozam Basanta amade Thobal district ke Tentha dage Laimuzam Dinamanina mathang sitna nga kilo Lising tarataret ka chamriga humfunithoi amade lising tarataret ka chahumga humfu taruk puthok tuna anishuba amade ahum suba manalauki District Fisheries Officer DFO Imphal West ke Gunabati Debi amade DFO Chandel Sapam Jiten Singh na mathang sitna nga kilo lising nifu taret chamanga ga nifu manga amade lising aniga chatret humfutara puthok tuna tampaki amade chingi oina khwaidagi yamba nga puthokiba officer sing oike Masidanatana fish fair asida saru yakiba ngami kunda consolation prize piduna pukning thogatki Music and Arts University Faridabad Haryana na Naharo Hurem Laikai dage Inaubi Hurembamda Honorary Doctorate in Literatures and Writer Pirakle Panbayabadi Inaubi Huremba Haujik Standard College ta Chief Librarian Oina Thaupu Bagaloinana Haujik Faubada Saireng Laidik Taret Phongkiba Leire National Amade International Award show Fangkraba Misak Amani Selen Digital Amade Bahujana Sahitya Academy National Committee of India Manipur State Kiso Executive Member Oina Thaupuba Natana Manipur gi Sahitya gi Luf Kayagi Thaupuriba Misak Ama Oiribani Indian Air Force ki MiG-29 fighter jet ama ngarang Uttar Pradesh ki Soniaga village Agrada system yaraktabadigi laimaida taraktuna mai chakre fighter jet aduge pilot amadi co-pilot adu laibak fabadagi matam chana eject tahobadagi thoidokpa asok apandi yaukide haire makoi ani jet aduna laimaida taraba matung maina chakiba mafam adudagi kilometer anirom lafna Mafam amada asoka pan yauduna kanbang amauki. Tawdog asing ngarang fighter pilot ani aduna routine training ama chatharingayda thoki bani haire. Atopa fighter jet singda asigumba tawdog sing makata na thoktana ba haiduna marilay na ba authority na fighter jet adugi system karam na yarak tribano haiba adu tizin ba hokre haina pau asina makatari. Bangladesh tagi miyoi khara ain gi wangmada Meghalaya da changsin khre haiba akaknaba pau ama fangbadigi ngarang BSF Meghalaya amadi Meghalaya gi local police ki apunba kangbu amana Southwest Karo Hills ki Baldigiri Tanili Tree Junction da tibahum bagi thabak chathabada Bangladesh macha taret fagat pangam khre fagalaba miyoi sing adudi Amir Ali Chahi Kuntra manga Amir Jahan Chahi Nifu manga Bivlov Mia Chahi Kuntra Manga, Angur Hussein Chahi Kun, Chan Miam Chahi Kuntranitoy, Rachel Mia Chahi Kuntranitoy Amade, Muhammad Bakul Mia Chahi Kuntra Mangani, Makoi Taret Mag Bangladesh ke Kurigram District Tagini, Atopa Thaudok Amada,
4th Battalion BSF Meghalaya alert truth amanaso ain gi wangmada India amadi Bangladeshi da Sathok Chasin Tobani Haiba Bangladeshi Mari Abadi India Macha Ahum Amaso Fagat Pangamkre Fagalaba Mioy Singh Adu Marilainaba Police Station Singda Sinakri Haina BSF Meghalaya Dagi Fangba Pau Amana Makatari Pochuri Naga Tribe na Namnataba Meluri Subdivision Bu Nagaland Ge Taratare Suba Madi Mapung Faba District Ama Oina Lamdam Asigi Lengak na Lautokre Meluri Hariba Mafam Ase Hana Fake District Ge Manung Chalamba Subdivision Ama Oina Lerambani Lengak na Hena Kudong Chanaba Made Mafam Asige Chaukat Taurangi Tabaksing Hena Kumang Chausin Naba Haidana Cabinet na Chatlibata Asige Amada Approve Tauraba Matungda Subdivision Ase Districta on Kibani Haina Nagaland Lengaki Chief Secretary Dr. J. Alamna November Gitang Anida Tadorak Pacharol Abada Kangalakli Sikkim ge tribe tarani thoibu India ge constitution ge scheduled tribe list chalhannaba recommendation thanaba lamdam asigi lengakna Sikkim State High Level Committee SSHLC semkre anthropology sociology amadi regional development ge lamda leiva akang hai singna member oiba committee asina Vujel Gurung Jogi Kirat Kamburai Kirat Dewan Khas Mangar Newar, Sanyasi, Sunuwar, Thami Amadi, Mazhi Hariba, Tribe Tarani Toy Asibu, Scheduled Tribe List Chalhannabat, Tangai Fadaba, Kaitraria Singh, Mapung Fabra Haibagi Matangda, Kupna Tizingadori, Sikkim Ge Social Welfare Department na Official Gadget da Tokiba Cherol Amada Committee Asina Hariba Tribe Singh Asina Scheduled Tribe List Chanba Yabagi Mapung Faba Kudam Changdam Singh Tha Ahungi Manungda Marilainaba Authority da Pisinabasu Kangale Hariba Tribe Taranitoi Ase Scheduled Tribe List Channabagi Kaitraria Singh Mapung Fabra Haiba Adu Committee Report Asigi Matung Inna Lepkadauri Aroibada Maroiba Pau Amana Pizari Lamlai Esigi Thamna Pokpida Kuki Militant Singna Landlord Haiba Kangan Bamatagum Nongmai Round Kaya Kapsila Kray Kunja Singh Siba Ngairibra Haina Lengakta Pen the Bawafum Kaya Thamnara Kray Mizoram Chief Minister Laldu Homana US ke India Police Pangto Kibab Thoram Amada Chin Kuki Jo Singh Oiba Tongan Balaibag Ama Sembagi Apamba Fongduk Lubadagi Maikai Kayadagi Wahang Kaya Hangaratli Lambi Semba Horam Laga Left Kibagi Mayokta Miyamna Imphal Yaripok Lambigi Saruk Oiriba Wangkai Kaichel Asang Bidagi Kunung Mamang Yoba Lambi Tingsun Kre Amadi Manipur Police na Makata na Tibuhumbagi Tabak Chathabada Bishnupur District ke Mafam Anidagi Yamlaba Kusukulai Kya Fagat Pangam Kre Churchampur da Yusung Fam Amatugay Dunamangan Kre Hawjik Fawbagi Oina ISCOM News na Pizaba Manipuri Pau Matangas Talushin Jere Ming Tabida Punamakpam Kana Kurum Jere